National Press Day Thokhanba Laingakna paumisingi freedom of expression matam pumbada nga kani amasung kaidawnungda press ke ningtamba hanthalloy Chief Minister. State government na paumisingi freedom of expression amasung press ke ningtamba kaidawngaida su hanthalloy tawbadabu freedom of expression lay haiduna su morality amade decency violate tawdanabade honagadavani haina Chief Minister Nongthongbam Birena Phongdokhre. Mikhal gidamak Central Armed Police Force Company tara pibi naba Manipur laingak na hijakhre. Manipur gi taraga nithoi suba State Assembly election mathang sahi gi angan basarukta pangthok naba sem saba haukibaga loinana Manipur laingak na Ministry of Home Affairs ta Central Armed Police Force ki company tara thabirang naba hijakhre. Covid na laikhidaba singi ex gracia pibagi thausil chana handabage maram Manipur laingak na piraknaba khangan khre. Supreme Court ki direction matung ina Covid na laikhidraba miyoi sing dalupa Lising yangkai gi ex gracia pi na bakhangan krabasu Manipur laingak na ngasi phauba thausil ama chana handabagi maram piraknaba High Court of Manipur gi Chief Justice PB Sanjay Kumar amasung Justice MB Nurali Dharan na ngarang notice ama issue tawkhre. Kaisam Pradeep Kumar Human Rights Law Network ka khusam naduna thangalakiba public interest litigation PIL amagi hearing ngarang chathabaga loinana notice adu issue tawkhibane. PIL adugi matungina Covid na laikhidraba miyoi singgi ngaknaba imung manunggi miyoi singda ex gracia pinanaba Manipur laingakta direction PBU hairakibane. National Disaster Management Authority ge guideline matungina miyamgi interesta thengthadana thoksil adu chana hangadabane adubu ngasi phauba Manipur gi oinade thoksil adu chanadana leirakle. Supreme Court na ex gracia gi thoksil chana hananaba haikrabasu Manipur laingakna chana hanba ngamdre. Disaster Management Act 2005 ki section 12 Close to ge matungina awaba ng laba miyoi singda sunaba mateng pigadabane. COVID-19 laisad asisu disaster ama oina thengnaba na thoksiladu soidana chana hangadabane. Supreme Court ki matungina Covid na laikhidraba singi imung manungda lupa lising yangkai gi senpham tengbang oina pidagane. September 13 da Supreme Court na laibak asige state amasung union territory ge Chief Secretary singda forward tawduna khangan khravane. Maduga mari lainana district level gi oiba grievance cell hangduna death certificate kanglon sumna pinanaba su khangan khrabani haide. CBI na pikalakiba Bebisna gi closure report court na reject tawkhre makata na investigation chathanaba khangan khre. Haukiba chahi 2019 gi July 19 ge ayukta singnaningai oiba mawongda Kansipur da leiba Standard Robert School ge hostel dage sina phangkiba school asimaki mahairoi thangmaiban maisnam laikai dage ningthojam Bebisna chanu chahi 12 apokpa Tomsaugi matangda CBI na chatharakiba investigation adugi closure report adugi mayokta laikhidrabigi apokpa mapana file tawrakiba protest petition ama file tawrakpadagi CBI gi closure report adu CJM Imphal West na reject tawkhibaga loinana makha taba investigation chathanaba khangan khre. CBI na pikhalakiba closure report aduda laikhidrabi mahairoi Bebisna gi blood group ase AV ni haide adubu laikhidrabigi apokpa Tomsauna submit tawrakiba protest petition aduda mahaki apokpa oinade blood group ase O positive ne aduga apokpi mamagi na B positive ne maramaduna makhoi ani na pokpa laikhidrabi angang aduge blood group ase B natraga O oipham thoke. CBI gi investigation asida victim asige oigi khutjaida phangkiba criminal aduge AB blood group ase kanagino haiba identify tawde masiga loinana S4 A haina thaba victim gi penti amasung S9 wawthangnaba machuge envelope amada yauba I taidaba phi machet ama asidagi phangkiba I adu AB group kini haidabasu madu kanagino haiba mayek sengna pandai loinana case asige accused oidiba nongmaithem jenti kamai ilen fairoizam Robinson Boycha fairoizam ongbe longjam ningol Landoni Devi amasung fairoizam ningol karam ongbe Romita Devi dage collection tawkiba sample sing amasung DNA profile adu S4 amasung S9 dage collection tawkiba I aduge DNA profile aduga manabra haibadu khangdoknaba court na case asige IO da khanganba laikrabasu mayek sengna pande haide. Victim gi apokona file tawrakiba protest petition adugi matungin na court asina CVI SCV Kolkata na submit tawrakiba closure report adu reject tawbaga loinana makha taba investigation chathanaba khangan khre. Anti-COVID pill pakshan na phanghangadawre. US Pharmaceutical Giant Pfizer na puthokpa anti-COVID pill asi malemgi oina yamna nemba masung mayay oirap tawba income group ki laibak marifudra mga da supply tawnaba masung manufacturer tawnabagi matangda Pfizer amasung UN
Back Group ka agreement ama sign tawnakhre khongthang asina malemgi oina missing tangkhai amadi COVID-19 na narabasing layengbada khudongchaba phanghalaga nei Pfizer na pil asi brand name Paxlovid ki makhada saraga yongadawani haide Australia da COVID vaccine na Thokhanba side effect lising tara henna claim tawrakhre Malemgi laibak singna coronavirus laisatagi masa masagi sadaran miyambu mapung phana COVID vaccine kapthok hongnaba akanba khongthang paikhanari ngai cherakta Australia gi oinadi vaccine kapthok laba matungda miyoi million kaya marumda side effect mayok narakpadagi makhoida laingakna compensation pibi naba thaurang khanari haire Sydney da phongba pause Sydney Morning Herald na phongdorokiba report amagi matungin laibak aduda COVID vaccine kapadagi side effect mayok naraba miyoi lising kaya marumna laingaki maphamda compensation pibi naba taksin khre Federal government adugi no foul indemnity scheme gi makhada compensation pibi naba taksil lakhibane yamna tangna thokpa COVID vaccine gi side effect na maram oiduna laibak aduda miyoi kaya marum hospital da laikan aduna imung manunggi income ayamba chading tawkhre haiba wafam pukhatuna hauzik phawbada miyoi lising tara henbana compensation pigadabani haina laingaki maphamda taksin khe miyoi amada Australian dollar lising manga dagi tadana pigadawriba aduda side effect mayok naraba miyoi amana layengbada sangkhiba hidak langthak leiba amasung layeng chathabagi mamal sing amade makhoina hospital da layeng lingaida tanjagadaba income talhodaba dugi saruksu yaure haide pawgi likhun amagi matungin na scheme adu mapung phana paikhatpa matamda Australian dollar million yankhai US dollar million kuntraga taret lom chading tawgani haina panare compensation pibi naba claim tawrokliba miyoi khudingmakta yamdrabada Australian dollar lising manga asi piba tarabadi hairiba Australian dollar million yankhai asi laingak na chading tawraga nei Hauzik phawbada Australia ge Therapeutic Goods Administration TGA na sathina side effect na mayok narabani haiba miyoi lising humbudraga mapan asidagi complaint phangba ngamkhre TGA ge website na phongdokhiba matungin na Australia da hauzik phawbada vaccine million dose 36.8 kapthokibagi manungda miyoi lising humbudraga mapan asi side effect mayok nare haina claim tawnarakibane miya maraktagi claim tawnarakhiba dugi ayambade khud pangthaba kok siglakpa arum lahew amade ningthamba phawba hairiba sing asene Delhi gi school college library sing thingjen khre Delhi da hawa nungsit pollution na maram oiraga school college library sing thingjen khre haukiba numit kharani asida Delhi da pollution gi phibam sengdaba na maram oiraga Supreme Court na su sarkar da akan mamijeng changnaba khangan ba laikhrabane madugi makha tarakpada haujiksu Delhi da pollution gi phibam phataba na maram oiraga sarkar na school college amadi library sing thingjen khibani haide masina maram oiraga pollution gi phibam phatriba phawba sarkar na section thaurang sing makha tana lakhut khigani hai khre aroibada tabiriba pumnamakpu thagatjari